mayam sida thabak suri basi kanano khangbra yengbiu kaka Doren ni ko se artist Doren do sini kaka nuai ribo nuai kamai tori ko skan irang sibo kari adum phibam du dai khoina puraga sat pajab ni nai khoi se nam thok pa ya du lei ba social political economic situation sida mioi ba khoi na ma nam ko sat kan adum sil ga goina ra sak ni na ba ta adum mayok na na lei ba ta in ba ta ba ni adum lei du phibam cookie je phabra phatabra khitang hai moina tori ba je cookie na tori ba je khitang phabra phatabra khitang hai biu ba mating ai khoi se manipur haiba lamdam si itihas ki mayam na hainari se sahi lising ani ki itihas lairaba lamdam mama country ama haiba se yamna atang bani adu ikhoina masigi manipur haiba lamdam sigi aset pa phiba mama laibak sigi masak ama hoi india da tin khraba matung 1949 ye october tang 3 da tin khraba matung da state ama oina lei khraban state oidringai da akhoi ge lamdam se mapung oina kanana manipur haiba lamdam se sagat thipe haiba da maitai haiba jati sina sagal eba leiba bu de akhoi tribal masing kunthama pan sure haidana pari kunthama pan kunthong doi leiram ba dei thapchal makoi sibo kasin khomjil laga maitai na akhoi manipur haiba lamdam se sagat charak pane makoi da ikhoina yamna nungsiba mitieng amaga loinana tasin khonjen dana konsin dana ikhoina sagat mina rakane sigi marak tagi kuki haiba ama lak dana ikhoi gi lamdam asida lei khidana hoi khara 1951 gi mamang de leiba du mamang de gi lak pa du de ikhoina citizen haina lore adu Myanmar rom de gi chin kuki sing na haijan dana ikhoi somda makoi ge home le na mata na ba irang lak pa sida di ai isamaksu kuki marup mapang nungsi ba kaya leijer ra ai de maitai ni na maitai gi da makta di lep ta ba ya ti ba hana nungsi ba marup mapang lai rasu hojikti makoi na kuki gi home le ndu da sogot pa mi or ga di kai na bata ba ni yek na ba oi bata ba ni marup kaya yek na arjun na hal le ba mayam tu ni kana gi mabudho machin manau mayam mahabharut ki landa lam tongnara adi machin banau marup mapang leirak ke ba aigi jati gi aigi identity aigi group kannaba de ekona honaba tabane ba aduna lana se me 3 dagi chathare huji loidri chathabagi phibam da lei dore Israel ga Hamas ga Palestine ga tongnari ba 1948 dagi tongnari huji chahi chamu de khara ga ne sigi phibam sida lei ba tabani leirak ba tabani adumaku yamna thoksil lei ba nga ko sinna fajana karam haina sillaga animak se group animak kahendana hingminak ba yagadage haibadudi sinbi raksana madu ishorna makhoi gi kokta singba singi makokta ishorna bhagavana jesus na allah na inchan bi rakoi sanu aduga ikoi maya phana gi phibam amana leiminaragadi yamna phai ana leirami ba phibam aduda yanaraga ko yanadana hingminabadi nungai ron yada yaraktragadi adu yanada bataba sekada bam object leiribasi yamna luba itihas ki yamna luba tangkak amani aikoina politician nattabanina politics ki rajniti ki manungda lenga ronda kari kari silli ge habasi dai aikoina khangba ngamde adu aron basi moina sinbi raksanu dai baba production